Thoibi magi guide aduna Purnada thabak amagidamak refer tawrai. Project amagini. Modern Indian literature matang oibagisu ayamba Purnaga pullibani. Office mamangduda leaptuna lay. Manungda student khara famlaga wari saba ubagi loiba ngairibani. Purnasu thongjinda Thoibi ngasai makai lepoi kaiboi tawribadu haifet uraduna waridu prep loishili. Attend these 2 seminars first. Professor Anjan will also be there. I already informed him about the interview, so just go there, meet him. He will help you. And make sure your questions are properly prepared. It will be really nice if you review the questions, sir. I can't do that. That's your work. Please, sir. It's our first time, so... Alright, bring it tomorrow. Waridu loishiladuna chatlo haina thadorakle. Satra anido prap thokre. Thoibi so doradu nok tawi. Can I come in? Sure. Changsilaktuna table manaktuda lepi. Purnasu ngasai makai wangang lubagi khanaudu nungaitraduna magi bagtagi ising bottle lauthoi aduga haire. Sit. Why are you standing? Thank you. Ising du thangatuna yaum amani thakchili. Thoibi Purnada ngaihak yengduna le. Wari sanaba yare hairakanda wangang bahaunaba ngaiduna. Magi adugumba mawongduda Purna bottle adu makhum khumjin nokthore. Oza ataidasu nangbu sumain dobro. Kai wangang dabi tumin leibase. Ojana hana kari hairakpa ngaibase. Hoi. Student khudingmakna somda ikai ki khangda khai ojada napnaba koidan tanari. Aduga nangna nangi PhD se kuina changdori. Asengba. Hojik angang anina oja tausinaraga aingonda thabak loina insilambado uraba natro. Nangna mayamdai thabak khwaidai chinbi scholar student ama oiramlisidi maram leirami. Ado kaidaudoino aibo. Kaidaudoino hairakpaduda Purna makhutna table aduda khadang sauduna Thoibi de yeng. Asuk yamna jumjring chatpi nupi sibo. Matamgi chatnabi khangdabi sibo. Karam thokni masibo. Thoibi Purnagi mawongduda tapna hairai. Adodi aigi mawongse hongdokadra. Hongdokpana phabra. Purna tauganu haibagi mawongda makoktu nomlei. Thoibi si asomna asom leihanning. Magi apamba mawongda hainajaba mawongda comfortable oina. Ngaihak adu adumna wari thaidokluraga lakliba thabaktugi maramda mai onsilakle. Thoibi mana purakliba paper kharadu Purnada pige tawrai wari sana. Si se Professor Sumitna yenghalona haire. Purna paper du laudabida paukhum ama oina pirai. Yengenge. Adu ai chaklame ba hujikse. Class ani sure loba. Loibada ngair. Thoibi gyan khangdak lai. Khudang ghari adu da yengbada pung amaga minute 15 taramle. Lunch break matamni. Ma bhab oi hodre haibagi mawongda maya ka thoklaga khangum umsili. Aduga Purna de yenglei. Sorry, I pungam de yenghodre. It's okay. Ayamugla age dudi. Busy oidaba office ta leiba matam ama haibiyo. Paukhum pi da bi Purna famlambadagi haugalakle. Aduga la o haibagi mawongda ingit tawramlaga thokre. Thoibi shu ingak ngakna paper singdu prep loishili. Makhut namana pairaga namana bag adu yankhatli aduga thoklakli. Purna Thoibi na hek thongjin kanthorakpaga thong adu puna thajinduna thanamle. Aduga mang thana chatkre. Thoibi tungda inai. Department ki canteen lomda lakle. Mapandi thokludre manung changduna ahangba table amada phammi. Satra kharasu lunch chari. Purna na chanaba khara order tawraga Thoibi ki makhuttagi paper singdu laukre. Chair adu haifet chingthoklaga makhong karan lonaduna pairap phammi. Aduga tampakta paper singdu thamlaga amamamta oina paba haukre. Tumin leinai. Sabji yawba puri plate ani amane cha glass achowa ani amaga puthoraktuna table duda thamlare. Thoibi chanabaduda yengna khalli. Purna sibu nungtigi lunch asumna chaba jatla. Asi khakna nongmagi yaramgadra. Magi uncle Jitendi University chatpasi nungtigi yumgi chak charaga chatli. Jamini na nangnaba thongduna hotnai. WakhaL du khanna nokninglei. Hairiba maso ayuk nganta thoklakpada
ꯆꯥꯛ ꯆꯥꯔꯛꯄ ꯅꯠꯇꯦ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯇꯧꯔꯒ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯨꯔꯅꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛ ꯈꯟꯖꯤꯜꯂꯨꯔꯤꯕ ꯅꯍꯥꯟ ꯃꯈꯩ ꯆꯍꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯕꯥꯎꯟꯗ꯭ꯔꯤ ꯊꯝꯗꯅ ꯄꯉꯥꯡ ꯉꯥꯡꯅꯕꯗꯨ ꯉꯁꯤꯗꯤ ꯉꯝꯗꯕꯒꯨꯝ ꯇꯧꯔꯦ ꯆꯤꯟꯗꯒꯤ ꯋꯥ ꯍꯦꯛꯇ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯉꯁꯤ ꯄꯨꯔꯅꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯁꯛꯇꯝ ꯎꯕ ꯐꯪꯕꯒꯤꯔ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯤ ꯃꯥ ꯍꯦꯛꯇ ꯂꯥꯝꯁꯤꯜꯂꯨꯕ ꯉꯝꯂꯝꯗ꯭ꯔꯦ ꯄꯦꯖ 8 ꯃꯨꯛꯇꯣ ꯃꯤꯅꯠ 10 ꯃꯨꯛꯇ ꯄꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯊꯨꯅ ꯍꯦꯛ ꯂꯣꯏꯕꯒ ꯄ꯭ꯔꯞ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯏ ꯊꯣꯏꯕꯤꯁꯨ ꯀꯔꯤꯁꯨ ꯆꯥꯗꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯦ ꯄꯥꯝꯗ꯭ꯔꯕꯣꯁꯦ ꯅꯠꯇꯦ ꯁꯥꯔꯤꯉꯩꯗ ꯆꯥꯗꯧꯅꯤꯅꯦ ꯊꯣꯏꯕꯤ ꯅꯪꯕꯣ ꯁꯥꯔ ꯉꯥꯏꯕꯅꯦ ꯑꯩ ꯍꯣꯏ ꯁꯥꯔ ꯀꯥꯏꯅ ꯌꯥꯝ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯀꯧꯕ ꯁꯥꯔ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯈꯨꯀꯧꯁꯤꯒ ꯃꯥꯟꯅꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯎꯅ ꯑꯃꯨꯛ ꯁꯥꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯑꯃꯨꯛ ꯂꯛꯅꯔꯗꯨꯅ ꯑꯃꯨꯛ ꯆꯨꯝꯅ ꯀꯧꯕ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤ ꯉꯁꯤꯒꯤꯁꯤꯅ ꯕꯥꯎꯟꯗ꯭ꯔꯤ ꯑꯃ ꯊꯝꯂꯒ ꯇꯁꯦꯡꯅꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯧꯒꯗꯧꯕ ꯈꯣꯟꯊꯣꯛꯇ ꯂꯣꯏꯅ ꯏꯪꯉꯦꯅꯦ ꯆꯥꯕ ꯍꯧꯔꯣ ꯅꯪꯕꯨ ꯀꯩ ꯆꯥꯔꯛꯀꯦ ꯌꯨꯝꯗꯩ ꯁꯦꯟꯗꯋꯤꯆ ꯑꯃ ꯆꯥꯔꯛꯑꯦ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯗꯨꯅꯤ ꯅꯪꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯈꯪꯕ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥ ꯑꯃꯒ ꯑꯃꯨꯛ ꯀꯧꯏ ꯄ꯭ꯂꯦꯠ ꯑꯃꯗ ꯄꯨꯔꯤ 2 ꯍꯥꯞꯄꯤ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇꯕ ꯄꯨꯔꯤ 2 ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯍꯥꯞꯂꯛꯏꯗꯨꯒ ꯑꯗꯨꯝ ꯄꯨꯛ ꯊꯜꯂꯤ ꯅꯣꯡꯃꯒꯤ ꯃꯗꯨꯅ ꯌꯥꯏ ꯄꯨꯔꯅꯒꯤ ꯑꯣꯏꯅ ꯌꯥꯏ ꯆꯥꯕꯁꯨ ꯈꯔ ꯊꯨꯏ ꯃꯥꯅ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤꯕꯗ ꯊꯣꯏꯕꯤꯗꯤ ꯇꯪꯈꯥꯏ ꯆꯟꯕꯗ ꯉꯥꯏꯔꯤ ꯊꯣꯏꯕꯤ ꯉꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯤ ꯑꯥꯔꯇꯤꯀꯜ ꯏꯗꯣꯏꯁꯦ ꯌꯥꯎꯕ꯭ꯔꯣ ꯍꯧꯖꯤꯛ ꯄ꯭ꯔꯤꯟ ꯇꯧꯗ꯭ꯔꯤ ꯏꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯈꯔ ꯍꯧꯕꯗꯣ ꯂꯦꯞꯇꯣꯞꯇꯗꯤ ꯌꯥꯎꯏ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯕꯦꯒ ꯍꯥꯡꯂꯒ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯃꯈꯨꯠ ꯑꯗꯨ ꯇꯤꯁꯨ ꯄꯦꯄꯔꯗ ꯈꯔ ꯇꯩꯊꯣꯛꯂꯒ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯃꯆꯦꯠ ꯏꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯗꯨ ꯄꯨꯊꯣꯛꯂꯒ ꯄꯨꯔꯅꯗ ꯄꯤꯔꯛꯏ ꯄꯨꯔꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯃꯨꯟꯅ ꯌꯦꯡꯏ ꯃꯃꯤꯠꯇꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯗꯨꯅ ꯌꯦꯡꯏ ꯊꯣꯏꯕꯤ ꯚꯥꯞ ꯂꯥꯛꯏ ꯄꯨꯔꯅꯁꯤ ꯑꯅꯛꯄ ꯀꯌꯥ ꯎꯗꯕꯅꯤ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯀꯣꯟꯅ ꯄ꯭ꯔꯤꯟ ꯇꯧꯔꯛꯑꯒꯦ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯨꯝ ꯁꯨꯛꯂꯗꯨꯅ ꯌꯦꯡꯏ ꯑꯗꯨꯝꯅ ꯃꯤꯅꯠ 4 ꯃꯨꯛ ꯌꯦꯡꯂꯝꯂꯒ ꯆꯨꯝꯅ ꯐꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯆꯥꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯄꯨꯔꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯉꯁꯤ ꯅꯪꯒꯤ ꯒꯥꯏꯗꯇꯨꯅ ꯐꯖꯅ ꯌꯦꯡꯕꯤꯗꯧꯕꯅꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩ ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯔꯒꯤꯁꯨ ꯁ꯭ꯇꯨꯗꯦꯟ ꯂꯩꯕꯅꯤꯅ ꯍꯦꯛ ꯍꯥꯏꯖꯤꯟꯕꯗꯣ ꯑꯣꯖꯥ ꯖꯤꯇꯦꯟꯅ ꯅꯪꯉꯣꯟꯗ ꯑꯩꯒ ꯈꯪꯅꯧ ꯇꯣꯏꯅ ꯍꯥꯏꯔꯤꯗꯣ ꯁꯤꯒꯨꯝꯕꯁꯦ ꯂꯥꯛꯅꯤ ꯈꯪꯕꯩꯅꯤ ꯌꯣꯔ ꯒꯥꯏꯗ ꯏꯁ ꯅꯦꯒ꯭ꯂꯦꯛꯇꯤꯡ ꯌꯨ ꯇꯨ ꯃꯆ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯃꯁꯤꯕꯣ ꯑꯩ ꯈꯪꯗꯦ ꯐꯔꯦ ꯀꯩ ꯇꯧꯕ ꯌꯥꯕ ꯌꯦꯡꯉꯁꯤ ꯏꯟꯗꯤꯌꯟ ꯂꯤꯇꯔꯦꯆꯔꯁꯤꯗꯤ ꯑꯩꯒꯤ ꯗꯣꯃꯦꯟꯒꯨꯝꯕꯅꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯣꯗꯔꯟ ꯂꯤꯇꯔꯦꯆꯔꯁꯦ ꯅꯪꯅ ꯄꯦꯄꯔ ꯈꯔ ꯄꯨꯔꯛꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯕꯨꯗꯤ ꯑꯩꯒ ꯄ꯭ꯔꯣꯐꯦꯁꯔ ꯁꯨꯃꯤꯠꯀ ꯄꯨꯜꯂꯤ ꯐꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯁꯤꯒꯤ ꯅꯪꯒꯤ ꯑꯥꯔ.ꯀꯦ. ꯅꯥꯔꯥꯌꯟꯒꯤ ꯋꯥꯔꯛꯁꯇ ꯑꯥꯔꯇꯤꯀꯜ ꯏꯔꯤꯁꯦ ꯑꯁꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯏ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯅ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯏꯐꯥ ꯐꯥꯅ ꯇꯥꯔꯤꯕ ꯂꯨꯃꯥꯡꯒꯤ ꯁꯥꯏ ꯑꯇꯦꯟꯕ ꯑꯗꯨꯒ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒ ꯀꯌా ꯃꯄꯥ ꯆꯥꯅ ꯔꯥꯁꯤ ꯂꯩꯔꯤꯕꯅꯣ ꯃꯊꯥ ꯁꯥꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯦꯛ ꯐꯔꯗꯕꯣꯏ ꯅꯤꯡꯏ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯕ ꯂꯪꯊꯔꯛꯄ ꯑꯉꯥꯎꯕ ꯗꯨꯠ ꯑꯃꯒꯨꯝ ꯄꯨꯔꯅꯅ ꯏꯟꯗꯤꯌꯟ ꯔꯥꯏꯇꯔ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯔꯛꯏ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯥꯏꯇꯔꯁꯤꯡꯅ ꯀꯃꯥꯏꯅ ꯏꯕ ꯗꯂꯤꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯊꯣꯛꯂꯛꯄꯅ ꯀꯃꯥꯏꯅ ꯏꯕ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯃꯥꯏꯅ ꯏꯕ ꯃꯈꯜ ꯊꯣꯏꯕꯤ ꯍꯥꯟꯅ ꯈꯪꯂꯕ ꯋꯥ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯨꯔꯅꯅ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯈꯔ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯔꯤꯚꯤꯖꯟ ꯆꯠꯄꯒꯨꯝ ꯐꯥꯈ꯭ꯔꯕ ꯏꯁꯩ ꯑꯃ ꯉꯪꯕꯒꯨꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯨꯛ ꯁꯖꯦꯁ ꯇꯧꯏ ꯃꯥꯔꯀꯦꯠꯇ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ ꯄꯨꯔꯅꯅ ꯍꯥꯏ ꯕꯨꯛ ꯃꯥꯔꯀꯦꯠ ꯑꯃ ꯂꯩ ꯑꯗꯨꯗ ꯊꯤꯔꯨꯕꯁꯨ ꯌꯥꯏ ꯌꯥꯝꯅ ꯍꯣꯡꯕꯗꯣ ꯌꯨꯁ ꯕꯨꯛꯁꯨ ꯌꯣꯟꯕꯗꯨꯔꯣ ꯍꯣꯏ ꯑꯗꯨꯗꯕꯨ ꯐꯪꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯉꯥꯛꯇ ꯊꯣꯛꯄꯗꯧꯅ ꯇꯧꯏ ꯌꯨꯁ ꯕꯨꯛꯁꯇ
ꯐꯪꯕ ꯌꯥꯎ ꯑꯩ ꯅꯣꯡꯃ ꯐꯪꯈ꯭ꯔꯦ ꯑꯣ ꯍꯣꯏ ꯑꯩꯁꯨ ꯌꯦꯡꯉꯒꯦ ꯐꯪꯗ꯭ꯔꯒ ꯑꯩꯒꯤꯗꯣ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯣꯏ ꯋꯥꯔꯤꯗꯣ ꯑꯗꯨꯝꯅ ꯂꯣꯏꯁꯤꯜꯂꯦ 40 ꯃꯤꯅꯠꯁꯃꯨꯛ ꯑꯗꯨꯝꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯅꯣꯂꯦꯖ ꯌꯥꯝꯅ ꯐꯪꯉꯤ ꯊꯣꯏꯕꯤꯅ ꯍꯥꯟꯅ ꯎꯔꯨꯗ꯭ꯔꯕ ꯄꯨꯔꯅꯒꯤ ꯁꯥꯏꯠ ꯈꯔ ꯃꯁꯤꯕꯨ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯍꯟꯕ ꯉꯝꯕ ꯄꯔꯁꯅꯦꯂꯤꯇꯤ ꯈꯔ ꯊꯣꯏꯕꯤ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯨꯛ ꯆꯪꯉꯤ ꯄꯨꯔꯅꯅ ꯍꯥꯏꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯆꯥꯎꯈ꯭ꯔꯕ ꯔꯦꯛ ꯄꯔꯤꯡ ꯄꯔꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯤ ꯎꯆꯤꯟꯅ ꯆꯤꯟꯅ ꯑꯃꯗꯤ ꯌꯥꯎꯔꯝꯂꯦ ꯑꯃꯨꯛ ꯂꯩꯅꯔꯨꯗ꯭ꯔꯁꯨ ꯃꯁꯤ ꯄꯥꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯑꯒ ꯀꯥꯎꯟꯇꯔꯗ ꯆꯪꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯁꯤꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯄꯗ ꯖꯥꯃꯤꯅꯤꯅ ꯀꯧꯔꯛꯄꯗꯒꯤ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯥꯕ ꯕ꯭ꯔꯤꯟꯖꯥꯜ ꯈꯔ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯑꯄꯥꯔꯠꯃꯦꯟ ꯌꯧꯕꯗ ꯅꯨꯄꯤ ꯈꯔ ꯖꯥꯃꯤꯅꯤꯒ ꯂꯩꯔꯝꯃꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯔꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨ ꯏꯊꯟ ꯊꯜꯂꯤ ꯃꯌꯥꯝꯗꯨ ꯀꯥꯔꯄꯦꯠ ꯃꯊꯛꯇꯨꯗ ꯂꯣꯏꯅꯁꯨ ꯐꯝꯃꯤ ꯁꯣꯐꯥꯗ ꯐꯝꯗꯦ ꯊꯣꯏꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯖꯥꯃꯤꯅꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯐꯤ ꯄꯨꯔꯛꯏꯅꯦ ꯏꯆꯥ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯐꯖꯩꯌꯦ ꯔꯥꯅꯤ ꯑꯆꯧꯕꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯃꯥꯅꯦ ꯃꯔꯥꯛ ꯇꯥꯏꯕꯤꯗꯨꯅꯤ ꯏꯅꯝꯕꯦꯝꯗꯤ ꯄꯤꯡꯛ ꯑꯋꯥꯎꯕꯁꯦ ꯂꯧꯗꯧ ꯃꯥꯜꯂꯤ ꯏꯆꯥ ꯅꯨꯄꯤꯒꯤꯁꯨ ꯑꯃ ꯈꯟꯗꯣꯛꯎꯗꯅ ꯖꯥꯃꯤꯅꯤꯅ ꯈꯨꯝꯃꯤ ꯈꯟꯍꯟꯒꯦ ꯍꯥꯏꯗꯅ ꯀꯧꯔꯤꯕꯅꯤꯅꯦ ꯏꯆꯥ ꯑꯃ ꯈꯜꯂꯨꯁꯦ ꯀꯔꯤ ꯄꯥꯝꯃꯤ ꯈꯪꯗꯦꯗ ꯆꯥꯎꯃꯟꯗ꯭ꯔꯣ ꯆꯥꯎꯔꯣꯏꯍꯩ ꯃꯁꯤꯁꯨ ꯃꯔꯥꯛ ꯇꯥꯏꯔꯛꯄꯁꯤꯅꯅꯦ ꯏꯟꯕꯗ ꯐꯖꯗꯣꯔꯤꯅꯤ ꯃꯄꯨꯡ ꯐꯥꯗꯧꯔꯤꯅꯤ ꯊꯣꯏꯕꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯐꯤꯁꯤꯡꯗꯨ ꯑꯃꯃꯝ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ 4-5 ꯃꯨꯛꯇꯅꯤ ꯈꯔ ꯋꯥꯎꯕ ꯀꯂꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏ ꯁꯤ ꯐꯖꯕ꯭ꯔꯣ ꯍꯥꯏ ꯑꯉꯥꯡꯅ ꯑꯋꯥꯎ ꯑꯔꯥꯛꯁꯤ ꯈꯜꯂꯤꯅꯦ ꯁꯤ ꯑꯉꯥꯡꯕꯒ ꯌꯥꯎꯔꯤꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯦ ꯔꯦꯗꯂꯣꯅꯦ ꯑꯗꯨꯕꯣ ꯄꯤꯡꯁꯨ ꯃꯥꯜꯂꯦ ꯍꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯤꯡ ꯀꯧꯋꯦ ꯀꯩꯅꯥꯅ ꯌꯥꯝ ꯏꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯀꯩꯅꯥꯁꯨ ꯅꯠꯇꯅ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯐꯤ ꯃꯌꯥꯝꯗꯨ ꯊꯣꯏꯕꯤ ꯄꯥꯝꯗꯕ ꯅꯠꯇꯦ ꯏꯟꯇꯔꯦꯁ ꯂꯩꯇꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯇꯩꯗ ꯍꯦꯟꯅ ꯆꯪꯗꯕꯒꯨꯝ ꯇꯧꯔꯤ ꯉꯔꯥꯡ ꯆꯤꯡꯂꯦꯝꯕꯒ ꯉꯥꯡꯅꯈꯤꯕ ꯋꯥ ꯈꯔꯗꯨꯅ ꯃꯗꯨꯗ ꯐꯪꯈꯤꯕ ꯃꯅꯤꯜ ꯑꯗꯨ ꯀꯣꯛꯇ꯭ꯔꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯃꯇꯥꯡꯅꯤ ꯐꯤ ꯃꯌꯥꯝꯗꯨ ꯐꯖꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯃꯨꯒꯥ ꯁꯨꯠ ꯈꯔ ꯑꯃꯒ ꯄꯨꯊꯣꯔꯛꯏ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯆꯩꯔꯥꯎꯕ ꯑꯁꯤꯗ ꯁꯦꯠꯅꯕꯅꯤ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯖꯥꯃꯤꯅꯤꯅ ꯀꯧꯔꯤꯕꯅꯤ ꯊꯣꯏꯕꯤ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯆꯨꯗ ꯗꯥꯔꯛ ꯒ꯭ꯔꯤꯟꯅ ꯃꯄꯥꯟ ꯀꯣꯠꯄꯗꯨ ꯄꯥꯏꯈꯠꯂꯤ ꯁꯤ ꯐꯖꯕ꯭ꯔꯣ ꯏꯁ ꯁꯦꯠ ꯂꯥꯎꯔꯦ ꯑꯗꯨꯗꯤ ꯏꯅꯝꯕꯦꯝ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯁꯤ ꯁꯦꯠꯂꯗꯤ ꯂꯩꯀꯥꯏꯁꯦ ꯄ꯭ꯔꯂꯣꯏ ꯑꯣꯜꯂꯅꯤꯕꯣ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯃꯥꯅ ꯍꯦꯛ ꯑꯁꯤ ꯊꯥꯡꯒꯠꯂꯛꯄꯗꯅꯦ ꯀꯨꯆꯨ ꯄꯥꯟꯕꯁꯤꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯥꯏꯋꯥꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤꯃꯒ ꯍꯦꯛ ꯂꯧꯔꯒꯦ ꯑꯩꯒꯤ ꯔꯥꯅꯤꯗꯨꯒ ꯑꯗꯩ ꯃꯨꯒꯥ ꯑꯉꯧꯕꯁꯤꯁꯨ ꯍꯥꯞꯄꯣ ꯃꯄꯥꯜꯁꯦ ꯑꯃꯨꯕ ꯅꯠꯇꯕ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛ ꯌꯥꯝꯅ ꯂꯥꯡꯉꯤ ꯊꯣꯏꯕꯤꯗꯤ ꯅꯥꯀꯜꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯅꯦꯟꯁꯤꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯂꯤꯗꯨ ꯌꯦꯡꯉꯤ ꯀꯝ ꯀꯥꯟ ꯍꯜꯂꯛꯇꯣꯏꯅꯣ ꯆꯤꯡꯂꯦꯝꯕꯗꯣ ꯋꯥꯔꯤ ꯁꯥꯗꯣꯛꯀꯦꯔꯣ ꯊꯣꯏꯕꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯑꯩ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯑꯣꯀꯦ ꯐꯤ ꯌꯣꯜꯂꯝꯕꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯖꯥꯃꯤꯅꯤ ꯊꯣꯏꯕꯤꯅ ꯄꯨꯈꯤꯅꯕ ꯄꯣꯠ ꯆꯩ ꯀꯟꯅ ꯌꯣꯝꯃꯤ ꯅꯧꯅ ꯂꯩꯔꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯄꯠ ꯄꯠꯊꯔꯤꯗꯨꯕꯣꯕ ꯋꯥꯕꯒꯤꯅꯦ ꯐꯔꯦ ꯐꯔꯦ ꯁꯦ ꯗꯣꯅꯠ ꯈꯔ ꯌꯥꯎꯕꯅꯤ ꯑꯩꯅ ꯁꯥꯕ ꯑꯗꯨꯒꯅꯦ ꯐꯤ ꯐꯅꯦꯛꯁꯦ ꯐꯖꯅ ꯊꯝꯖꯤꯜꯂꯨ ꯍꯌꯦꯡ ꯆꯩꯔꯥꯎꯕꯗ ꯁꯦꯠꯅꯕꯅꯤꯀꯣ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯏꯔꯦꯟꯖꯅ ꯑꯣꯚꯔꯋꯔꯛ ꯇꯧꯒꯅꯨꯅꯦ ꯏꯆꯥ ꯅꯪꯕꯣ ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯕꯥ ꯇꯧꯗꯦꯕ ꯆꯠꯂꯣ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯊꯣꯏꯕꯤ ꯑꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯂꯤ ꯅꯨꯃꯤꯠ ꯊꯦꯡꯅ ꯇꯥꯕ ꯍꯧꯔꯛꯂꯕꯒꯤ ꯄꯥꯛ ꯍꯦꯛ ꯃꯝꯗꯦ ꯌꯥꯝꯅ ꯉꯜꯂꯤꯕꯗꯧꯅ ꯑꯗꯨꯃꯛ ꯎꯔꯤ ꯏꯉꯥꯟ ꯉꯥꯟꯅ ꯂꯝꯕꯤꯗ ꯄꯨꯔꯅꯒ ꯖꯤꯇꯦꯟꯒ ꯂꯥꯛꯄꯗꯨ ꯎꯏ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯠꯂꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯉꯥꯡꯅꯕꯒꯨꯝ
khara laplambadagi naksilakle. Thoibi lakpadu uraduna kaura'i. Aikoi daira? Hoi, auntie do phili singmuk lei horavani. My God, ichagidi lei bro. Hoi, ai sama. Phai phai. Aikoi su oja purnagi mafam ama yengubani. Ipam pam phatabagi mawong ama tawbaduda kanade to ashila ona dum halaba. Purnana haira'i. Ground floor oibasi network yam nungaide oja. Hoine adubudi. Purnagi mafam yengbagi wado thoibidi khangde ngasina ahanba tabani. Purnasi leifam hongdora jatla khali. Kari maramgi yumdagi luhongba leple hairaklabra. Luhonglabadi shoidana mafam hongba tai. Masina oiram tai. WakhaL khana khana nungsasor asangba mahontoi. Purna thoibibu kaura'i. Lairik phangabu ngasaigido? Phangi. Library da leirami. Phare phare adudi. Atai leitraso hairu. Aigida yamba leibani. Hoi. Chalo chalo ibema. Aikoi sune asomda flat amta yongkhigi. Hoi uncle. Ai chatleko adudi. Sir, chatleko. Purna thoibida ngaklap yeng. Khukaudunani. Mana ngasai student mayamna oja haidana kau ngangduna koitan tanaraga mana karigi taude hairubaira ikhang khanghodana kausilaklibado. Adumna thoibibu nongta chatlage hairambra. Jiten mamangda asumna kaukhibra. Ngakna lagle. Jiten na hangi kamdobano haina. Adudagi Purnana wa mayam ama ngangli. Thoibigi guide ado neglect yam chabagi student chakmana na yengdabagi kothok tuna ngangi. Thoibi tung onthok tuna laklabado Purnana ngangli mayam du tai. Tana nokningle. Ngasai khay mangduna leirambado ikhang hodana nokthokre. Khalli. Oja sing sisu asumna punduna miwa ngangna boireko. Purnaga Jitenga punkrabadi miwa yamna ngangne. Asumna makhoigi leifamdu yaurakle yaubaga Nensina wa khara hairi. Adugi matung thoibi Mahesh ka phone da wari sanai. Mahesh, how? Kai tawe hairino? Chinglim basing ang nabayadre. Nangam to wari sadokero. Kidawrino? Chak su chading arangde. University su chatte. Ozik na masa se fever daw da nasagali. Adu kim chaw thaw yadrabani na hidak thaba su ngamda leir. Phasanam ta hayo. Kay naman to idubo. Hairabani. Yadre. Phone amta pahalo. Mahesh chinglim phone pibagi mawongda ngangnabadu tai. Phone payu kanna hairi. Adubu walang machet amta nganglakte. Thoibi phone duda chinglimba haina ming hanjin kawi khumlakte. Mahesh upai leitraduna hairi. Thoibi, nangam talagiro. Huzi. Hoi, natradi kamay tawduno sibo. Angang machadaw naman tawisi. Ikoi su gyan dadra heba. Leiminaba ikoi phau gyan ngausili isi yordi. Ay laaga kay dawduno. Phone da phau khumlaktrabadubo. Nangina saguradi khara sungangnaba lawgadrana khanbagini. Thoibi second khara tuminle aduga hairi. Ay khalakige. Asi haina phone du thamle Nancy su thoibi da munna yengduna leirami. Masu kari haidoino haifam khangdabagi mami tai. Chinglembagidu thoibi bu namdana kaina roige haina tawrakpa mawongdi natte. Sagatluba asa pumba kaibagi WakhaL amadi hakchangda lakpa safu aduni. Masa mathanta puba thangba ngamdabani. Thamoigi chaina adu henman khibagi hakchangda uthorakpa phibamni. Thoibi phone adu makhutna chetna paiduna tuminle. Mabu chatsira, chatkumsira. Chatluragana hena hokpiba taga dauribra. Chatragana minungsi leitabi, migi awaba udabi, wa khangdabi. Kaigino, asukluba phibamda mabu thamliba. WakhaL khana Nancy de yenglei. Nancy, ai kai dawdoino? Thoibia, nangna pambado adum hayo. Mana sumain dawbase ai nungaite. Amuk sumangonda oroidaba hopti piningdre. Loishinba pame ai. Law adudi chatse. Nangna hariba wado masada sengna hairo. Nang hopi balakpa nate aduga adugumba angang machadawna tawbadusu tawnu nungaite na hairo. Nancy, sumain sum leiba yaroi. Wa amadi loishin phamthoi. Amasu move on tawba ngamnanaba. Chasilo. Asi haina
Nancy Thoibi gi makut pairaga chingkhatli Thoibi sho WakhaL du karina fai khanpham ama ikhang khangdringai makhong thangduna thorakle